ꯂꯝꯗꯝ ꯑꯁꯤꯗ ꯔꯤꯁꯣꯔꯁ ꯀꯌꯥ ꯑꯃ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯖꯔꯕꯁꯨ ꯂꯩꯔꯤꯕ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤꯕꯨ ꯅꯤꯡꯊꯤꯖꯅ ꯁꯤꯖꯤꯟꯅꯗꯕꯅ ꯃꯤꯔꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯄꯣꯠꯆꯩꯁꯤꯡꯗ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯃꯤꯄꯥꯟ ꯇꯥꯡꯂꯤ꯫ ꯃꯁꯤꯅ ꯍꯛꯊꯦꯡꯅꯅ ꯅꯠꯇ꯭ꯔꯒ ꯅꯥꯀꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯑꯆꯧꯕ ꯁꯥꯐꯨ ꯑꯃ ꯄꯤꯔꯤ꯫ ꯂꯝꯒꯤ ꯁꯟꯅ ꯃꯁꯤ ꯁꯥꯡꯉꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯇꯨꯅ ꯑꯃꯗꯤ ꯏꯁꯥꯒꯤ ꯊꯕꯛ ꯏꯁꯥꯅ ꯇꯧꯖꯕ, ꯏꯁꯥꯒꯤ ꯄꯣꯠꯊꯣꯛ ꯏꯁꯥꯅ ꯁꯤꯖꯤꯟꯅꯕꯒꯤ ꯍꯩꯅꯕꯤ ꯊꯝꯂꯕꯇꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯆꯥꯎꯈꯠꯂꯛꯀꯅꯤ꯫ ꯌꯥꯏꯔꯤꯄꯣꯛ ꯕꯖꯥꯔꯗꯒꯤ ꯅꯣꯡꯄꯣꯛꯂꯣꯝꯗ ꯌꯥꯏꯔꯤꯄꯣꯛ ꯆꯟꯗ꯭ꯔꯈꯣꯡ ꯂꯝꯕꯤꯗ ꯁꯨꯞꯅꯇꯒꯤ ꯀꯤꯂꯣꯃꯤꯇꯔ 9 ꯈꯛꯇꯃꯛ ꯆꯠꯂꯒ ꯂꯩꯕ ꯅꯤꯡꯉꯦꯜ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯊꯨꯝꯈꯣꯡ ꯑꯁꯤ ꯂꯩꯔꯤ꯫ ꯊꯨꯝꯈꯣꯡ ꯑꯁꯤꯗ ꯊꯨꯝꯍꯤ ꯆꯦꯟꯕ ꯏꯁꯤꯡ ꯏꯐꯨꯠ ꯊꯣꯛꯄ ꯒꯨꯍꯥ 3 ꯂꯩ꯫ ꯃꯇꯝ ꯑꯃꯗ ꯍꯥꯏꯔꯤꯕ ꯒꯨꯍꯥ 3 ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯊꯨꯝꯍꯤ ꯆꯦꯟꯕ ꯏꯁꯤꯡ ꯑꯁꯤꯗꯒꯤ ꯊꯨꯝ ꯁꯨꯡꯗꯨꯅ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯊꯣꯡ 90ꯒꯤ ꯃꯊꯛꯇ ꯊꯨꯝ ꯁꯨꯡꯕꯒꯤ ꯊꯕꯛ ꯑꯁꯤꯅ ꯃꯄꯨꯡ ꯑꯣꯏꯕ ꯁꯤꯟꯐꯝ ꯑꯃ ꯑꯣꯏꯅ ꯄꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯇꯝꯒꯤ ꯍꯣꯡꯂꯛꯄ ꯑꯃꯗꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯑꯐꯕ ꯀ꯭ꯋꯥꯂꯤꯇꯤꯒꯤ ꯊꯨꯝ ꯀꯌꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯨꯝ ꯁꯨꯡꯕꯒꯤ ꯁꯤꯟꯐꯝ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯁꯤꯊꯔꯛꯈꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯉꯁꯤꯗꯤ ꯁꯨꯞꯅꯇꯒꯤ ꯌꯨꯝꯊꯣꯡ 8 ꯈꯛ ꯅꯠꯇꯅ ꯁꯤꯟꯐꯝ ꯑꯁꯤ ꯑꯌꯥꯝꯕꯅ ꯇꯣꯛꯅꯈ꯭ꯔꯦ꯫ ꯃꯇꯝ ꯑꯃꯗꯗꯤ ꯅꯤꯡꯉꯦꯜ ꯈꯨꯜ ꯈꯛꯇ ꯅꯠꯇꯅ ꯈꯨꯜ ꯑꯁꯤꯒ ꯌꯨꯝꯊꯪꯅꯔꯤꯕ ꯈꯨꯜ ꯆꯟꯗ꯭ꯔꯈꯣꯡ, ꯋꯥꯏꯈꯣꯡ, ꯆꯥꯂꯧ, ꯁꯤꯈꯣꯡꯅꯆꯤꯡꯕ ꯃꯐꯝ ꯀꯌꯥꯗ ꯊꯨꯝ ꯁꯨꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯟꯂꯣꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯊꯨꯝ ꯑꯁꯤꯅ ꯍꯦꯟꯅ ꯄꯥꯝꯅꯔꯛꯄ ꯑꯁꯤꯅ ꯏꯔꯝꯗꯝ ꯑꯁꯤꯗ ꯄꯨꯊꯣꯛꯆꯔꯤꯕ ꯊꯨꯝ ꯑꯁꯤ ꯉꯁꯤꯗꯤ ꯃꯨꯠꯊꯔꯛꯄꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯊꯨꯝ ꯁꯨꯡꯕꯒꯤ ꯁꯤꯟꯐꯝ ꯄꯥꯏꯔꯝꯕ ꯃꯤ ꯑꯌꯥꯝꯕ ꯐꯤꯁꯥ ꯂꯣꯟꯁꯥ, ꯂꯧ ꯎꯕ, ꯉꯥ ꯐꯥꯝ ꯇꯧꯕꯅꯆꯤꯡꯕ ꯊꯕꯛ ꯀꯌꯥꯗ ꯃꯥꯏ ꯑꯣꯟꯁꯤꯟꯅꯈꯤꯕꯅꯤ꯫ ꯊꯨꯝ ꯍꯥꯏꯕ ꯑꯁꯤ ꯑꯔꯤꯕ ꯂꯣꯟꯗ ꯅꯣꯏꯅꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯃꯗ ꯃꯅꯤꯄꯨꯔꯗ ꯄꯨꯊꯣꯛꯆꯕ ꯊꯨꯝ ꯑꯁꯤꯒꯤ ꯁꯤꯖꯤꯟꯅꯐꯝ ꯑꯁꯤ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯍꯣꯡꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯗꯤ ꯊꯨꯝ ꯑꯁꯤꯒꯤ ꯁꯤꯖꯤꯟꯅꯐꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯔꯛꯂꯤ꯫ ꯏꯔꯝꯗꯝ ꯑꯁꯤꯗ ꯄꯨꯊꯣꯛꯆꯔꯤꯕ ꯊꯨꯝ ꯑꯁꯤ ꯃꯇꯝꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯕ ꯇ꯭ꯔꯤꯠꯃꯦꯟ ꯄ꯭ꯂꯥꯟ ꯑꯃ ꯁꯦꯝꯒꯠꯇꯨꯅ ꯊꯨꯝ ꯑꯁꯤ ꯂꯣꯀꯦꯜ ꯀꯟꯖꯨꯝꯁꯟ ꯈꯛꯇꯒꯤ ꯑꯣꯏꯔꯕꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯃꯇꯝ ꯃꯇꯝꯒꯤ ꯄꯥꯜꯂꯝꯕ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯊꯣꯛ ꯑꯁꯤꯕꯨ ꯃꯤꯔꯥꯏꯗꯨꯅ ꯊꯝꯂꯝꯕꯅ ꯉꯁꯤꯗꯤ ꯊꯨꯝꯈꯣꯡ ꯑꯁꯤꯁꯨ ꯃꯨꯠꯈꯤꯕ ꯌꯥꯅ ꯂꯩꯔꯤ꯫ ꯃꯇꯝꯒ ꯆꯨꯅꯗ꯭ꯔꯦ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯈꯟꯅꯔꯕꯁꯨ ꯁꯤꯟꯐꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯖꯔꯨꯕ, ꯄꯥꯝꯖꯔꯨꯕ ꯈꯥꯡꯉꯦꯝꯕꯝ ꯀꯨꯟꯖꯔꯥꯅꯤꯅ ꯍꯥꯏꯈꯤꯕꯗ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯁꯤꯟꯐꯝ ꯑꯃ ꯑꯣꯏꯔꯝꯂꯤꯕ ꯊꯨꯝ ꯁꯨꯡꯕꯒꯤ ꯁꯤꯟꯐꯝ ꯑꯁꯤ ꯉꯁꯤꯗꯤ ꯃꯨꯠꯈꯤꯕꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯦ꯫ ꯊꯨꯝ ꯑꯁꯤ ꯁꯨꯡꯅꯕ ꯍꯣꯠꯅꯕꯗ ꯆꯪꯂꯤꯕ ꯂꯦꯕꯔ, ꯁꯦꯜ ꯑꯃꯗꯤ ꯃꯇꯝꯒ ꯐꯪꯂꯤꯕ ꯁꯦꯟꯗꯣꯡ ꯑꯁꯤꯒ ꯌꯦꯡꯂꯨꯔꯒꯗꯤ ꯑꯝꯍꯥ ꯇꯥꯔꯦ꯫ ꯁꯨꯞꯅꯇꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯇꯧꯔꯝꯕ ꯊꯕꯛ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯁꯤꯟꯐꯝ ꯑꯁꯤꯕꯨ ꯃꯥꯡꯍꯟꯅꯤꯡꯗꯕꯒꯤ ꯇꯧꯕ ꯈꯛꯇ ꯉꯥꯏꯔꯦ꯫ ꯉꯁꯤ ꯁꯤꯟꯐꯝ ꯑꯁꯤꯕꯨ ꯄꯥꯏꯔꯤꯕ ꯃꯤꯔꯣꯜ ꯑꯁꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗꯗꯤ ꯁꯤꯟꯐꯝ ꯑꯁꯤꯁꯨ ꯃꯨꯠꯈꯤꯕ ꯌꯥꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯗꯤ ꯑꯥꯗꯒꯤ ꯏꯁꯤꯡ ꯁꯣꯛꯎꯔꯅꯤ, ꯁꯤ ꯈꯥꯡꯁꯤ ꯂꯣꯏ ꯍꯥꯞꯄꯅꯦꯕ, ꯑꯗꯨꯒ ꯈꯔ ꯈꯔ ꯑꯗꯨꯝ ꯀꯪꯁꯤꯜꯂꯛꯑꯀꯥꯟꯗ ꯑꯃꯇ ꯄꯨꯂꯞ ꯀꯥꯍꯟꯕꯅꯦꯕ꯫ ꯑꯗꯨ ꯁꯤꯡꯗꯤ ꯀꯣꯛꯊꯣꯡ ꯑꯃꯅ ꯀꯣꯟꯅꯔꯅꯤ ꯍꯥꯏꯕ ꯌꯥꯗꯦ, ꯅꯣꯡꯃꯒꯤ ꯃꯁꯤꯡ ꯀꯛꯄ ꯌꯥꯗꯦꯕ ꯃꯁꯤꯗꯤ꯫ ꯑꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯃꯈꯜ ꯑꯃꯅꯤ ꯃꯁꯤ, ꯑꯁꯨꯛ ꯀꯣꯟꯅꯍꯜꯂꯒꯦ ꯍꯥꯏꯕ ꯅꯨꯃꯤꯠ ꯀꯛꯄ ꯌꯥꯗꯦ, ꯃꯁꯤꯡ ꯀꯛꯄ ꯌꯥꯗꯦ꯫ ꯑꯗꯨꯝ ꯀꯪꯉꯒ ꯊꯥꯔꯒ ꯑꯗꯨꯝ ꯂꯣꯜꯂꯒ ꯑꯗꯨꯝ ꯏꯁꯤꯡꯁꯦ ꯀꯪꯉ ꯅꯣꯠꯁꯜꯂꯒ ꯃꯇꯝꯗꯨ ꯌꯥꯝ ꯆꯪꯉꯦ ꯍꯥꯏꯕ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯔꯤꯅꯤ꯫ ꯄꯩꯁꯥꯒꯤ ꯃꯁꯤꯡꯗꯤ ꯈꯪꯗꯦꯗ ꯏꯕꯨꯡꯉꯣ, ꯅꯨꯡꯇꯤꯃꯨꯛꯀꯤ ꯍꯧꯕ ꯉꯝꯗꯦꯕ꯫ ꯃꯄꯣꯠ ꯃꯆꯩꯗꯣ ꯇꯥꯡꯕꯅꯤꯅ ꯂꯩꯇꯕ ꯌꯥꯎꯏ, ꯑꯃ ꯇꯧꯕ ꯌꯥꯎꯏ꯫ ꯑꯗꯨ ꯄꯨꯝꯅꯃꯛꯇꯨ ꯇꯧꯔꯒ ꯍꯧꯕꯕꯨꯗꯤ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ 20ꯒꯨꯝꯕꯗꯤ ꯁꯨꯔꯝꯒꯅꯤ꯫ ꯄꯨꯔꯥ ꯊꯥꯗꯨꯃ ꯂꯣꯏꯅ ꯁꯨꯔꯦꯅ ꯍꯥꯏꯕꯗꯤ ꯂꯩꯇꯦ꯫ ꯃꯗꯨ ꯏꯕꯨꯡꯉꯣ ꯁꯦꯟ ꯃꯁꯤꯡ ꯄꯥꯗ꯭ꯔꯦ ꯏꯃꯥ ꯍꯣꯏꯅ꯫ ꯉꯁꯥꯏ 1,000, 2 ꯄꯨꯔꯨꯕ, 500, 400 ꯄꯨꯔꯨꯕ ꯀꯩꯗꯧꯕ ꯃꯤꯅ ꯑꯗꯨꯝ ꯂꯧꯈꯤꯕꯗꯣ ꯑꯗꯨꯝ ꯑꯃ ꯑꯉꯥꯡ ꯅꯨꯕꯤꯒꯤ ꯑꯃꯒꯤꯗꯤ ꯑꯗꯨꯝ ꯆꯪꯉꯤꯅ ꯄꯨꯔꯥ ꯇꯨꯡꯁꯤꯟꯕ ꯅꯠꯇꯕꯅꯤꯅ ꯃꯁꯤꯡꯗꯣ ꯑꯁꯨꯛ ꯄꯥꯕꯗꯣ ꯉꯝꯗꯦ ꯍꯥꯏꯕ꯫ ꯊꯥꯕꯁꯦ ꯑꯩ ꯍꯥꯟꯅ ꯈ꯭ꯋꯥꯏꯔꯝꯕꯟꯗ ꯊꯥꯔꯝꯃꯦꯕ, ꯋꯥꯡꯈꯩꯗꯒꯤ ꯏꯉꯥꯏ ꯅꯨꯄꯤꯗꯣ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯗꯒꯤ ꯏꯃꯥꯁꯦ ꯆꯠꯇ꯭ꯔꯦ꯫ ꯑꯗꯣ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡꯅ ꯈꯔ ꯈꯔ ꯄꯨꯕꯁꯦ ꯂꯝꯂꯣꯡ, ꯑꯗꯨꯒ ꯅꯝꯕꯣꯟ, ꯀ꯭ꯋꯥꯀꯩꯊꯦꯜ, ꯃꯌꯥ ꯏꯝꯐꯥꯜ ꯀꯔꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯆꯠꯂꯤ꯫ ꯏꯃꯥ ꯍꯣꯏꯅ ꯈꯪꯕꯗ ꯁꯨꯝ ꯂꯩꯔꯝꯃꯕꯅꯤ, ꯑꯩꯈꯣꯏꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯣ ꯑꯍꯟꯁꯤꯡ ꯁꯨꯔꯝꯃꯕꯅꯤ, ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯨꯔꯦꯀꯣ꯫ ꯑꯗꯣ ꯆꯟꯗ꯭ꯔꯈꯣꯡꯁꯨ ꯁꯨꯔꯝꯕꯗꯣ ꯍꯧꯖꯤꯛ ꯁꯨꯈꯤꯗ꯭ꯔꯦ, ꯂꯩꯇ꯭ꯔꯦ ꯃꯤ ꯁꯨꯕꯤꯅꯤꯡꯉꯥꯏ꯫ ꯁꯤꯒꯣꯡꯁꯨ ꯁꯨꯔꯝꯃꯤ, ꯁꯨꯗ꯭ꯔꯦ ꯍꯧꯖꯤꯛ꯫ ꯑꯗꯣ ꯑꯁꯤꯒꯤ ꯃꯐꯝ ꯂꯝꯁꯤ ꯑꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯈꯔ ꯁꯨꯔꯤꯁꯤ꯫ ꯑꯁꯤꯁꯨ ꯑꯌꯥꯝꯕꯅ ꯁꯨꯗ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ, ꯆꯥꯎꯈꯠꯂꯃꯤꯅ ꯐꯤꯁꯥ ꯂꯣꯟꯖꯥ ꯑꯃ ꯇꯧꯕꯗ꯫ ꯑꯗꯨꯅ ꯑꯍꯟꯁꯤꯡꯅ ꯇꯧꯔꯝꯕꯗꯨꯒꯤ ꯏꯃꯥ ꯍꯣꯏꯅ ꯇꯠꯅꯗꯅ ꯇꯧꯅꯅꯕ ꯍꯥꯏꯅ ꯈꯔ ꯑꯗꯨꯝ ꯍꯣꯠꯅꯕꯅꯦꯕ꯫
matang asida hangba yaba wahangde matamga chunadre hairabasu isagi nat isagi satnabi isagi pothok isana yokhatrabadi kanane yokhatpigani haibasini ningelda puthokliba thum asi matamga chunadrabasu matamga chunaba mawngda iodized salt amagi thakta treatment tawduna puthokpada thum asi local consumption khaktagi oirabasu sijanabada achouba senpham ama state asigi economy bu saukhathanbada kharada oirabasu mateng oigani sana thu thokpa lupa thu thokpa thu haibada thokpa lamdam asida ngasidi akhoigi thokjeriba pothok sing akhoina sijinadaba amadi khangna pochak kaya sibu miraibana akhoigi lamdam asigi sinmilonda achouba safuma ngasidi pirari puari ga sagona duna laklaba ningel hariba mafam asida akhoigi manipur gi thum sungbagi thabak ase matam kaya gi mamangdi chathaduna lakli lamdam asida lay miyoy kaya gi sinmilonda achouba lambi mo eramliba thum sungbagi thabak ase ngasidi uwa fanglaktre ningel khaktana tana thangnabda layriba khul manga taruk amasu matam amada thum sungbagi thabak asi chatharami adubu ngasidi thum sungbagi thabak asi ngasidi punglep lepkre subnatagi ningel hariba khul asi khakta ngaire thum sung horiba asi pothok kayama marang kaina thoklabsu ekhoigi lamdam asida akhoina puthokjeriba puthok sing asi akhoina sijinabidaba amadi makong sombiba yokhatpiba watpana ngasidi tapna sidarakpagi mami tari oirakli film asida manipur lengakna ekhoigi manipur gi amakhakta ngairaba hujiki ningel gi thumsungpham asi ahenba miyeng changduna akhoigi thumsungpham asi yokhatpagi tangai fadaba lei video journalist pochangmam sarat chandra loinana paudamjeri ba sarat anowam tom tv news ningel